साना पामजब थबुक्ता पुकनिंग संगना तौबदा ngamdaba leite hotnaningba phangningba athoi ahen mioi kayadagi tamjaningai oiba every film is an experience for me thabuk khudingmak experience lobiyu mai pakpa haibasidi masa mathanta lakjagadaba ngaktani the most beautiful film actress people known as Majaru Thoibi Thaja Sakhenbi Laija amadi mayamgi actress model singer su iribi Surjabala mayambu online Manipuri channel gi maikaidagi ikai khumnabu cheri ngasigi videos dagi khangbigani madudi balagi life journey Bollywood amadi Mollywood film industry da karamna khongdarakhiba future planning film awards maramaduna video si hobodagi loidri bawatang yengbiyu channel asi please subscribe tobu kawiganu loinana WhatsApp Facebook Instagram social media gi through the su share su tobiyu balagi laifam asi Sagolban Salam Laikai maning leirak apabungi mingna hijam Birmangol amadi mamagi mingna hijam Sunita Devi kawi piklingai dagi hauna Laikai gi isai jagoi kayama yaurakhi mapabung amadi mamana support kayama tawbiki mioiba ama mai pakpa haibasi mama amadi mapagi support yamna maru oi sahi 30 suba matamda ahanba film as a child artist telanga mamai kumki asigi matung Manipuri film mathang manau naina kumlakpa matam 2012 Malayalam film ama offer fangki film adugi mingna Nilakasam Pachagadal Chibana Bumi film asi Kerala box office ta hit oiki film asina haugalagli youth mayamda wakal thauna hapiba film amo oiki Malayalam senior superstars Mammootty gi machanupa Dalquer Salman ga lead oiraga kumki shooting adu Kerala Karnataka Andhra Pradesh Tamil Nadu Orissa West Bengal Nagaland amadi Sikkim gi location singda namki balana film asida lead role karamna phangki madudi role asida North East actress thirakpa amada YouTube ta ya school gi pakhang angawbagi Majaru gi role adu ubada Mammootty na yamna khoidaki ai viewers mayamna khangbiyu madudi social media like Facebook WhatsApp YouTube Instagram gi kanabasi asuki matik kanai haibasi khangbiyu maram aduna isana tawningba business ni khangde it may be any professions social media si nabiyu adugi matung Hindi Bollywood ta film gi offer amasu pangki film adugi mingna Zindagi on the road adubu problem khara oibage dagi Hindi film adu mapung phaba ngamkhide muibagi laibakta mai pakpa mai thiba haibasidi mahusani wakhan sonthaba ai mai paktabi yade mina miwa ngangnarbasu aina tawriba thabuk asina malem pumbada ai kanano haiba asi saktak tabi yade haibagi wakhalonda Manipuri film industry da amuk hanna bounce back tawki ngasi balana Bollywood film industry da film offer fangde haiduna kaptuna leiramlagadi ngasi mayamna sak khangbiribasi khanglamgadra my lovely viewers miyoibagi punsi da problem mayam amma lakani problem mayam adu thengnabaduni punsi haibasi miyoibagi khutcha loina manade asumna wakalsu loina khenagani afabadu lausinbiyu fattaba adu thadokpiyu channel asigi maikaidagi chesal mayamda wafam khara thamjage matam leiringaida isai sinfam amadi selgi awaba tadanaba isagi lambi yatpiyu isagi ipuroibada depends tawiganu ngasi nuksiramba adu hayeng nuksigani haibagi guaranteed laibanate balana kumkhiba panbeyaba film khara amadi 2008 khangreda nongdamba 2009 panthungi wangmada 2010 kadarmapi 21st century kunti 2011 loibatare taraju luhongbagi ahing mami 2012 ta ya school gi pakhang angawba Manipuri Express Maunau Thoibi Thajagi mahing 2013 tamoyai gi ibecha mirang mahum 2014 23rd century ngasi gi matungda hu chage thabaton amadi Delhi melaini 2015 dalem 2016 kongpham 2017 da mani mamo 2018 da chanu IPS 2019 da thabaton 3 2012 da aron bawari YouTube video songs ta million views kayama mayamna uri awards 2011 special jury award 2013 the best actress award at Manipuri Film Festival for the film Yeskulgi Pakhang Angawba for the role of Majaru 2018 the best supporting role for the film Singlen Sana as a Langlen baladagi ekoina khangjan bayabadi madudi ahan bada khang bukanba hotnaba leptaba minuk maisa kaya ama panglabasu isagi thabukta thawai taana tobiba ani subada isagi pamjaba thabuk adu khangdokpiyu ayuk numidang kaktana isana tawningba thabuk aduda matam adu sinnabiyu Manipuri film industry ama
योखत्पा हाइबसी इरमदम मणिपुरी व्यूअर्स खक्ता नतना आसाम त्रिपुरा नॉर्थ ईस्ट अमदी इंडिया दा लेरिबा व्यूअर्स मयामना सु मतेंग तौबिदुना इंटरनेशनल लेवल यौबदा होटनमिनसी बालागी मपुरोइबगी मिंगना निंगथौजम दिनेश सिंह युम पालबसु असुम फिल्म कुमखिनी अमदी महाकी फ्यूचर प्रोजेक्टी मणिपुर फिल्म इंडस्ट्री असी हेना चौखट हनबा बाला मसामक प्रोड्यूसर डायरेक्टर सु ओइरखिनी हाइना इंटरव्यू अमदा हाइखी महाकी वखलोन अमदी महाकी थौना असी चेनेन असिना इकाई खुमनबो उतली चेनेन असिगी पांदमदी आइगी नुंगसिरबा व्यूअर्स मयामबु वखल थौना पीबनी मयामना नुंगसिबिदुना चेनेन असिदा 32K सब्सक्राइबर्स यहोनबिबगिदमक्ता थैंक यू सो मच मयामना नुंगसिबिदुना इबिरकपा कमेंट्स खुदिंगमक पाजै खंगजै इसा इसाना हाइबिरकपा बायोग्राफी की मतंगदा सेमबिरकते हाइना वरोबिगनु मथंग मनाउ नाइना सेमजरके चैनल असी हाना सब्सक्राइब तौबिखरगदी थैंक यू तौबिद्रगदी रेड बटन की सब्सक्राइब अदु प्लीज नंबियु लोइनना WhatsApp Facebook Instagram सोशल मीडिया की थ्रू दसु अंगंबा मखै फ्रेंड्स सिंग द वीडियो से शेयर तौबियु ऑल बेल बटन सु नंबियु मरमदी अहांगना अनोबो वीडियो अपलोड तौरकपा मतमदा इसागी मोबाइल फोन दा फंबिगनी वीडियो असी लाइक तौबिरमु लोइनना वीडियो असी हौबदगी लोइबबुतंग यंगबिबगिदमक्ता मयाम बुंगमखै लेतना थगचरी बी हैप्पी बी हेल्दी स्माइल्स ऑलवेज लेट्स बाउंस बैक थैंक यू।